Ngase yuk Imphal West District ki SP S Ivomsa ki media makhada District Police na sataki va drive da drug user tarahum be fagat pangangkrai. Drug user singadu North AOC ki mafam singda drug season rambadage District Police ki kanguna fagat pangamkibani. Fagalaba drug users singadu Mausa ki punsi marelda hansilana ba lamdam masida leri ba tongan ba rehab center singda thamduna treatment jathana ba thabak paket pa hokrai. Amaromda war on drugs ki manung sana lamdam masidage mayai kavani sa maru fangna muthatuna kunai asibu kanna ba thabak paket padanatana drug users singchu wakal tahana ba thabak paket le. Lamdam masigi miyam nasu mateng pangbiduna kunai asida mayai kavani sa muthana ba hona minasi haina Imphal West District Police ki maikai dagi appeal tarukli.